ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯀꯦꯁ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 2015 ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯨꯝꯕꯥꯏꯗ ꯊꯣꯛꯈꯤꯕ ꯀꯦꯁ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯤꯅꯥ ꯕꯣꯔꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯤꯖꯒꯦ, ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯕꯥꯔ ꯑꯃꯗ ꯁ꯭ꯌꯥꯝꯕꯔ ꯔꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯕꯥꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯝꯊꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯃꯤ ꯍꯥꯠꯄꯗ ꯌꯥꯎꯔꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯍꯥꯠꯄꯗ ꯃꯍꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯊꯥꯏꯅ ꯄꯤꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯃ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯁ꯭ꯌꯥꯝ ꯔꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁ꯭ꯌꯥꯝ ꯔꯥꯏꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯔꯥꯏ ꯕꯥꯔ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯁ꯭ꯌꯥꯝꯕꯔ ꯔꯥꯏꯕꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯕꯔ ꯔꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯅꯨꯄꯥ ꯑꯁꯤꯗ "ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕꯅꯣ?" ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯃꯤ ꯑꯃꯠꯇ ꯍꯥꯠꯈꯤꯗ꯭ꯔꯤ, ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯈꯔ ꯇꯣꯠꯄꯗꯒꯤ ꯃꯍꯥꯛ ꯋꯥꯔꯤ ꯑꯃ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗ꯭ꯔꯥꯅꯤ ꯃꯨꯈꯔꯖꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯥꯗ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯏꯟꯗ꯭ꯔꯥꯅꯤ ꯑꯃꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯕꯤ ꯁꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯏꯟꯗ꯭ꯔꯥꯅꯤꯅ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯨꯕ ꯈꯛꯇꯪꯅꯤ꯫ ꯃꯍꯥꯛꯅ ꯍꯛꯊꯦꯡꯅꯅ ꯃꯤ ꯑꯗꯨ ꯍꯥꯠꯈꯤꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯕꯤꯛꯇꯤꯝ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯊꯛꯅꯕ ꯖꯨꯁꯇ ꯄꯪꯊꯅꯕ ꯍꯤꯗꯥꯛꯇꯤ ꯌꯥꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯅꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯤꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯦꯟꯇꯥꯂꯨꯀꯥ ꯍꯥꯏꯅ ꯀꯧꯕ ꯃꯐꯝ ꯑꯃꯒꯤ ꯎꯃꯪ ꯑꯃꯗ ꯃꯈꯣꯏꯅ ꯄꯨꯔꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁ꯭ꯌꯥꯝ ꯔꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯏꯟꯗ꯭ꯔꯥꯅꯤ ꯃꯨꯈꯔꯖꯤꯕꯨꯁꯨ ꯐꯥꯒꯠꯂꯝꯃꯤ꯫ ꯏꯟꯗ꯭ꯔꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕꯤ ꯕꯤꯖꯤꯅꯦꯁ ꯋꯨꯃꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯗ꯭ꯔꯥꯅꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯉꯣꯟꯗꯁꯨ ꯃꯈꯥ ꯇꯥꯕ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯏꯟꯗ꯭ꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯦꯘꯥꯂꯌꯥꯒꯤ ꯁꯤꯂꯣꯡꯗꯒꯤ ꯁꯤꯗꯥꯔꯊ ꯗꯥꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯏꯍꯥꯟ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯅꯥ ꯕꯣꯔꯥ ꯑꯃꯗꯤ ꯃꯤꯈꯦꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯥꯔꯊ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯄ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯦꯜ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯛꯄꯅ ꯏꯟꯗ꯭ꯔꯥꯅꯤꯅ ꯁꯤꯗꯥꯔꯊ ꯗꯥꯁꯄꯨ ꯗꯤꯚꯣꯔꯁ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝ ꯂꯝꯗꯝ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯣꯛꯅꯕ ꯃꯍꯥꯛꯅ ꯊꯝꯖꯤꯜꯂꯝꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯜꯀꯇꯥꯗ ꯃꯈꯥ ꯇꯥꯅ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯜꯀꯇꯥꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯟꯖꯤꯕ ꯈꯟꯅꯥ ꯀꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯕꯤꯙꯤ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯟꯖꯤꯕꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯈꯔ ꯃꯔꯥꯏ ꯆꯩꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯗ꯭ꯔꯥꯅꯤꯒ ꯁꯟꯖꯤꯕꯀ ꯗꯤꯚꯣꯔꯁ ꯑꯃꯨꯛ ꯇꯧꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗ꯭ꯔꯥꯅꯤ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯐꯥꯎꯕ ꯁ꯭ꯇꯥꯔ ꯇꯤꯚꯤ ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨ ꯄꯤꯇꯔ ꯃꯨꯈꯔꯖꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯏꯟꯗ꯭ꯔꯥꯅꯤꯒ ꯊꯦꯡꯅꯈꯤ꯫ ꯄꯤꯇꯔ ꯃꯨꯈꯔꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯄꯤꯇꯔꯒ ꯏꯟꯗ꯭ꯔꯥꯅꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯄꯤꯇꯔꯅ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯕꯤꯙꯤꯕꯨꯁꯨ ꯂꯤꯒꯦꯜꯂꯤ ꯑꯣꯏꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯗ꯭ꯔꯥꯅꯤ ꯃꯨꯈꯔꯖꯤ ꯑꯃꯗꯤ ꯄꯤꯇꯔꯒꯤ ꯕꯤꯖꯤꯅꯦꯁ ꯀꯝꯄꯅꯤ ꯑꯁꯤ ꯆꯥꯎꯊꯣꯔꯛꯇꯨꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯑꯍꯥꯟꯕ ꯃꯆꯥꯁꯤꯡ ꯁꯤꯅꯥ ꯑꯃꯗꯤ ꯃꯤꯈꯦꯜꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤ꯫ ꯁꯤꯅꯥ ꯃꯨꯝꯕꯥꯏꯒꯤ ꯁꯦꯟꯠ ꯖꯦꯕꯤꯌꯔ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯐꯪꯈꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯏꯟꯗ꯭ꯔꯥꯅꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯋꯥꯐꯝ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯁꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯈꯤꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯅꯥꯗ "ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯌꯥꯅꯕ ꯇꯥꯏ, ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯃꯤ ꯑꯃꯠꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩ ꯍꯧꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗ꯭ꯔꯦ" ꯍꯥꯏꯅ ꯏꯟꯗ꯭ꯔꯥꯅꯤꯅ ꯁꯤꯅꯥꯗ ꯍꯥꯏꯔꯛꯈꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯅꯥ ꯏꯟꯗ꯭ꯔꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯄꯤꯇꯔꯒꯤ ꯍꯥꯟꯅꯒꯤ ꯃꯆꯥ ꯔꯥꯍꯨꯜꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯟꯗ꯭ꯔꯥꯅꯤꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯠꯂꯝꯗꯦ꯫ ꯑꯌꯥꯝꯕꯅ ꯔꯥꯍꯨꯜ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯠ ꯑꯃꯗ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯅꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯈꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯔꯕꯗꯤ ꯏꯟꯗ꯭ꯔꯥꯅꯤꯅ ꯄꯤꯇꯔꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯈꯨꯗꯤꯡꯃꯛ ꯔꯥꯍꯨꯜꯅ ꯑꯣꯏꯈꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯕꯤꯗꯤꯒꯤꯁꯨ ꯂꯟꯊꯨꯝꯁꯤꯡ ꯑꯁꯤꯒꯤ ꯁꯦꯌꯔ ꯄꯥꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯅꯥꯅ ꯔꯥꯍꯨꯜꯗ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯁꯤ ꯁꯤꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯁꯤꯅꯥꯗ ꯔꯥꯍꯨꯜꯒ ꯅꯨꯡꯁꯤꯅꯗꯅꯕ ꯋꯥꯐꯝ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯁꯤꯅꯥꯅ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯁꯟꯖꯤꯞꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯥꯏꯅꯖꯔꯕꯁꯨ ꯑꯗꯨꯃꯛ ꯕꯤꯖꯤꯅꯦꯁꯀꯤ ꯃꯤꯡꯗ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯏꯟꯗ꯭ꯔꯥꯅꯤꯅ ꯁꯟꯖꯤꯞꯇ ꯕꯤꯗꯤꯒꯤ ꯈꯜꯂꯒ ꯅꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯅꯥꯕꯨ ꯍꯥꯠꯇꯣꯛꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 23, 2012ꯇ ꯀꯥꯔ ꯑꯃꯗ ꯏꯟꯗ꯭ꯔꯥꯅꯤ ꯃꯨꯈꯔꯖꯤ, ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯁꯟꯖꯤꯞ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯁ꯭ꯌꯥꯝꯕꯔ ꯃꯈꯣꯏꯅ ꯃꯨꯝꯕꯥꯏꯒꯤ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇꯒꯤ ꯁꯤꯅꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯔ ꯑꯗꯨꯒꯤ ꯕꯦꯛ ꯁꯤꯠꯇ ꯁꯤꯅꯥ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯅꯥꯀꯜꯗ ꯇꯣꯡꯂꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯖꯨꯏꯁ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯖꯨꯏꯁ ꯑꯁꯤꯗꯤ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯁ꯭ꯌꯥꯝꯕꯔꯅ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯌꯥꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯅꯥꯅ ꯖꯨꯏꯁ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯁꯤꯅꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯏꯟꯗ꯭ꯔꯥꯅꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯤ ꯁꯤꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯝꯕꯥꯏꯒꯤ ꯄꯦꯟ ꯇꯂꯨꯀꯥ ꯀꯧꯕ ꯃꯐꯝ ꯑꯃꯒꯤ ꯎꯃꯪꯂꯣꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯇꯨꯅ ꯁꯤꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯤꯅꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯔꯥꯍꯨꯜꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ꯫ ꯃꯦꯁꯦꯖ ꯑꯁꯤ ꯁꯤꯅꯥꯒꯤ ꯅꯝꯕꯔꯗꯒꯤ ꯊꯥꯔꯛꯄꯅꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯩꯍꯥꯛ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯑꯩ ꯅꯪꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯀꯣꯜꯅꯆꯤꯡꯕ ꯇꯧꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯨ꯫ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯑꯗꯨꯗ ꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯔꯥꯍꯨꯜꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯁꯤꯅꯥꯒ ꯃꯍꯥꯛꯀ ꯁꯥꯎꯅꯅꯕ ꯃꯔꯝꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯔꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯗꯕꯗꯒꯤ ꯔꯥꯍꯨꯜꯅ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯟꯗ꯭ꯔꯥꯅꯤꯗ ꯁꯤꯅꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯍꯥꯛ USA ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯪꯒ ꯑꯃꯨꯛꯀ ꯍꯟꯅ ꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯅꯥꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝꯁꯤꯗ ꯔꯥꯍꯨꯜꯅ ꯏꯟꯗ꯭ꯔꯥꯅꯤꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯅ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯀꯗꯥꯏꯗ ꯁꯤꯅꯥꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯗꯨꯅ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯔꯥꯍꯨꯜꯅ ꯊꯥꯖꯗꯕꯗꯒꯤ ꯄꯨꯂꯤꯁꯇ ꯁꯤꯅꯥꯒꯤ ꯕ꯭ꯔꯗꯔ ꯃꯤꯈꯦꯜꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯏꯟꯗ꯭ꯔꯥꯅꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤꯗꯃꯛ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯦꯗꯥꯝꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯍꯨꯜꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯡꯒꯠꯂꯛꯏ, ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯅꯥ USAꯗ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯅꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯨꯗ ꯃꯁꯥꯅ ꯌꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨ ꯑꯩꯒꯤꯗꯤ ꯄꯔꯁꯅꯦꯜ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯏꯟꯗ꯭ꯔꯥꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯗꯨ ꯂꯧꯈꯠꯈꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯤꯅꯥ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯣꯖ ꯑꯗꯨꯃꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯄꯔꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯥꯖꯜꯗ ꯁꯤꯅꯥ ꯍꯧꯖꯤꯛ USAꯗ ꯂꯩꯈ꯭ꯔꯦ, ꯃꯔꯝꯁꯤꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯅꯥꯅ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯔꯤꯂꯥꯌꯟꯁ ꯃꯦꯇ꯭ꯔꯣꯒꯤ ꯕꯣꯁꯇ ꯁꯤꯅꯥꯒꯤ ꯁꯥꯏꯟ ꯇꯧꯗꯨꯅ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯄꯣꯁꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯤꯅꯥꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯕꯣꯁꯅ ꯁꯤꯅꯥꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯀꯣꯂꯤꯛ ꯃꯦꯝꯕꯔꯁꯤꯡꯗ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯗ꯭ꯔꯥꯏꯚꯔ ꯁ꯭ꯌꯥꯝꯕꯔ ꯔꯥꯏ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯧꯅ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯄꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯑꯗꯨꯃꯛ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅ ꯂꯩꯔꯝꯈꯤꯒꯅꯤ꯫
ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯈꯤꯕ ꯄꯨꯝꯕ ꯖꯦꯜꯗ ꯊꯝꯈꯤ ꯑꯗꯨꯕꯨ 2022ꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯅꯤ ꯁꯤꯅꯥ ꯕꯣꯔꯥ ꯃꯔꯗꯔ ꯀꯦꯁ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯥꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ